ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯏꯌꯥꯝꯕ ꯀꯩꯃꯤꯅ ꯑꯃꯨꯛ ꯀꯗꯣꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯣ ꯏꯌꯥꯝꯕꯒꯤ ꯍꯛꯆꯥꯡꯕꯨ ꯁꯤꯖꯤꯟꯅꯔꯤꯕ ꯅꯍꯥꯛ ꯀꯅꯥꯅꯣ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯩ ꯆꯤꯡꯂꯥꯏ ꯑꯩꯒꯤ ꯂꯝꯕꯥ ꯀꯅꯥ ꯂꯩꯔꯤꯕꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯣꯅꯝ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯖꯤꯡꯇꯥꯏꯒꯤ ꯃꯟꯁꯤꯡꯂꯥ꯫ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯖꯤꯡꯇꯥꯏ ꯀꯧꯕ ꯈꯨꯡꯒꯪ ꯑꯃꯗ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯖꯤꯡꯇꯥꯏ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗꯗꯤ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯌꯥꯝꯅ ꯂꯩ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯂꯁꯤꯡ ꯊꯥꯗꯨꯅ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯊꯕꯛ ꯌꯥꯝꯅ ꯇꯧꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯁꯤꯡ ꯊꯥꯐꯝ ꯂꯧꯕꯨꯛ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛ ꯑꯗꯨꯗ ꯂꯩꯕ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯗꯨꯅ ꯏꯁꯣꯔꯕꯨ ꯅꯤꯡꯖꯔꯝꯃꯤ꯫ ꯍꯦ ꯏꯁꯣꯔ, ꯍꯟꯗꯛꯇꯤ ꯑꯩꯅ ꯊꯥꯖꯔꯤꯕ ꯂꯁꯤꯡ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯁꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯍꯟꯗꯨꯅ ꯌꯥꯝꯅ ꯄꯥꯜꯍꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯃꯤꯇꯝꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯏꯆꯥꯅꯨꯄꯤ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯍꯌꯦꯡꯋꯥꯏ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯏꯁꯣꯔ ꯅꯍꯥꯛꯅ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯥꯏꯗ ꯅꯤꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯖꯔꯤꯕ ꯑꯗꯨ ꯂꯥꯏ ꯑꯗꯨꯅꯁꯨ ꯄꯦꯟꯕꯤꯔꯕ ꯃꯥꯜꯂꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒꯤ ꯂꯧꯕꯨꯛ ꯑꯗꯨꯗ ꯍꯧꯔꯤꯕ ꯂꯁꯤꯡ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯐꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯁꯤꯡ ꯌꯥꯝꯅ ꯂꯣꯛꯂꯝꯃꯤ꯫ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯃꯈꯣꯏ ꯑꯅꯤꯅ ꯐꯪꯖꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯟꯁꯤꯡꯂꯥ ꯍꯥꯏꯅ ꯀꯧꯈꯤ꯫ ꯑꯁꯨꯝꯅ ꯃꯟꯁꯤꯡꯂꯥꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯝꯃꯤ꯫ ꯃꯟꯁꯤꯡꯂꯥꯅ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯂꯕꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯃꯟꯁꯤꯡꯂꯥ ꯃꯁꯛ ꯃꯇꯧ ꯐꯖꯕꯇ ꯅꯠꯇꯅ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯊꯕꯛꯁꯨ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯃꯟꯁꯤꯡꯂꯥꯅ ꯁꯥꯕ ꯐꯤꯁꯤ ꯃꯌꯦꯛ ꯊꯣꯛꯅ ꯐꯖꯩ꯫ ꯃꯟꯁꯤꯡꯂꯥꯒꯤ ꯐꯖꯕ ꯑꯃꯗꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯀꯌꯥ ꯑꯁꯤ ꯈꯨꯜ ꯂꯥꯟꯅ ꯁꯣꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗ ꯁꯤꯡꯇꯥꯄꯨꯡ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯕꯍꯩꯅꯁꯨ ꯃꯟꯁꯤꯡꯂꯥꯒꯤ ꯐꯖꯕ ꯑꯃꯗꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯒꯤ ꯋꯥꯔꯤꯗꯨ ꯃꯍꯥꯛꯁꯨ ꯇꯥꯔꯝꯃꯤ꯫ ꯕꯍꯩ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯃꯊꯧꯅꯥ ꯂꯩꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯟꯁꯤꯡꯂꯥꯒꯤ ꯐꯖꯕꯒꯤ ꯃꯇꯥꯡꯗ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯕꯍꯩꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯖꯤꯡꯇꯥꯏ ꯈꯨꯜꯒꯤ ꯃꯟꯁꯤꯡꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯤꯌꯥꯝꯅ ꯐꯖꯩ ꯁꯣꯟꯅꯔꯤꯕ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯕ ꯖꯥꯠꯅꯣ? ꯑꯩ ꯖꯤꯡꯇꯥꯏ ꯈꯨꯜꯗ ꯆꯠꯇꯨꯅ ꯃꯟꯁꯤꯡꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯎꯅꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗꯅꯤ ꯕꯍꯩꯗꯨ ꯃꯟꯁꯤꯡꯂꯥ ꯎꯅꯕ ꯆꯠꯅꯕꯒꯤꯗꯃꯛ ꯀꯔꯥꯎꯐꯤꯜ ꯑꯃꯗꯤ ꯍꯥꯎꯐꯤ ꯏꯟꯗꯨꯅ ꯃꯟꯁꯤꯡꯂꯥꯕꯨ ꯎꯅꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯍꯩꯗꯨ ꯃꯈꯨꯠꯇ ꯇꯨꯝꯕꯥ ꯑꯃꯗꯤ ꯇꯥ ꯄꯥꯏꯔꯒ ꯖꯤꯡꯇꯥꯏ ꯚꯤꯂꯦꯖꯇ ꯂꯥꯛꯂꯝꯃꯤ꯫ ꯕꯍꯩꯅ ꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯖꯤꯡꯇꯥꯏ ꯈꯨꯜ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯟꯁꯤꯡꯂꯥꯒꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯕꯍꯩ ꯃꯟꯁꯤꯡꯂꯥꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯕꯍꯩꯅ ꯑꯗꯨꯝꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯟꯁꯤꯡꯂꯥꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯈ꯭ꯋꯥꯡꯒꯤ ꯏꯌꯣꯡ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯟꯁꯤꯡꯂꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯧꯕꯨꯛꯇ ꯆꯠꯈꯤꯕꯅ ꯌꯨꯝꯗ ꯂꯩꯇꯕ ꯃꯇꯥꯡ ꯑꯣꯏꯔꯝꯃꯤ꯫ ꯕꯍꯩꯅ ꯆꯪꯂꯛꯄꯗ ꯃꯟꯁꯤꯡꯂꯥꯗꯨ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤꯅ ꯃꯁꯛ ꯎꯕ ꯐꯪꯂꯝꯗꯦ꯫ ꯕꯍꯩꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫
ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯗꯤ ꯂꯩꯔꯤ, ꯃꯍꯥꯛꯄꯨ ꯀꯧꯗꯨꯅ ꯃꯟꯁꯤꯡꯂꯥꯕꯨ ꯈꯪꯕ꯭ꯔꯥ ꯍꯦꯛꯇ ꯍꯪꯂꯒꯦ꯫ ꯑꯗꯨꯝꯅ ꯈꯜꯂꯗꯨꯅ ꯕꯥꯍꯩꯅ ꯀꯧꯔꯛꯂꯝꯃꯤ, ꯏꯆꯟ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦꯕ? ꯃꯟꯁꯤꯡꯂꯥꯗꯨ ꯕꯥꯍꯩꯅ ꯀꯧꯔꯤꯕꯗꯨ ꯇꯥꯕꯗ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯇꯨꯅ ꯁꯨꯝꯅ ꯍꯪꯂꯛꯏ, ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯃꯟꯁꯤꯡꯂꯥꯅ ꯑꯗꯨꯝꯅ ꯑꯣꯟꯊꯣꯔꯛꯄꯗꯨꯗ ꯕꯥꯍꯩ ꯃꯟꯁꯤꯡꯂꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯨ ꯎꯔꯦ꯫ ꯕꯥꯍꯩꯗꯤ ꯃꯟꯁꯤꯡꯂꯥꯒꯤ ꯅꯤꯡꯊꯤꯖꯕꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯥꯍꯩꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯆꯟ, ꯅꯍꯥꯛ ꯅꯠꯇ꯭ꯔꯥ ꯃꯟꯁꯤꯡꯂꯥ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯕꯥꯍꯩꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯟꯁꯤꯡꯂꯥꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯑꯩꯍꯥꯛꯅꯤ, ꯏꯕꯨꯡꯗꯤ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯕꯥꯍꯩꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯆꯟ, ꯑꯩꯍꯥꯛ ꯁꯤꯡꯇꯥꯐꯨꯡ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅꯤ, ꯃꯤꯡꯅ ꯕꯥꯍꯩ ꯀꯧꯏ꯫ ꯑꯩ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯉꯁꯤꯅ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤ, ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨꯕ꯫ ꯑꯗꯨꯒ ꯕꯥꯍꯩꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯌꯥꯝꯅ ꯅꯪꯒꯤ ꯐꯖꯕ ꯑꯃꯗꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯀꯌꯥꯒꯤ ꯃꯔꯝꯗ ꯉꯥꯡꯅꯕ ꯄꯨꯝꯕ ꯑꯩ ꯂꯣꯏꯅ ꯇꯥꯔꯤ, ꯑꯗꯨꯅ ꯑꯩ ꯅꯪꯕꯨ ꯎꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯑꯩ ꯃꯤꯌꯥꯝꯅ ꯅꯪꯒꯤ ꯅꯇꯤꯛ ꯅꯒꯨꯟ ꯁꯩꯊꯥꯅꯔꯤꯕꯗꯨ ꯊꯥꯖꯔꯤ, ꯑꯩ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ ꯍꯥꯏꯅ ꯕꯥꯍꯩꯅ ꯃꯟꯁꯤꯡꯂꯥꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯕꯥꯍꯩꯒꯤ ꯋꯥꯗꯨꯗ ꯃꯟꯁꯤꯡꯂꯥꯗꯨ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯟꯁꯤꯡꯂꯥꯅ ꯐꯤꯗꯥ ꯄꯨꯊꯣꯛꯇꯨꯅ ꯕꯥꯍꯩꯕꯨ ꯐꯝꯍꯜꯂꯤ꯫ ꯃꯟꯁꯤꯡꯂꯥꯁꯨ ꯕꯥꯍꯩꯕꯨ ꯎꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯕꯥꯍꯩꯅ ꯋꯥ ꯍꯧꯗꯣꯔꯛꯏ, ꯏꯆꯟ, ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯑꯩ ꯄꯥꯝꯃꯤ꯫ ꯃꯟꯁꯤꯡꯂꯥꯁꯨ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯏꯀꯥꯏꯅ ꯅꯣꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯣꯏ, ꯑꯩꯁꯨ ꯏꯕꯨꯡꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯦ, ꯑꯩꯁꯨ ꯈꯪꯉꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯌꯦꯡꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯫ ꯃꯟꯁꯤꯡꯂꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯕꯥꯍꯩꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯥꯍꯩꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯆꯟ, ꯅꯍꯥꯛꯅ ꯌꯥꯔꯕꯁꯨ ꯅꯪꯒꯤ ꯑꯄꯣꯛꯄ ꯏꯄꯥ ꯑꯃꯗꯤ ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯀꯝꯗꯧꯒꯅꯤ? ꯕꯥꯍꯩꯒꯤ ꯋꯥꯗꯨꯗ ꯃꯟꯁꯤꯡꯂꯥꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯕꯨꯡ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ, ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯏꯕꯨꯡꯅ ꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯎ, ꯑꯩ ꯏꯇꯣꯝꯇ ꯆꯥꯛ ꯆꯥꯕ ꯇꯜꯂꯤ, ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯎ, ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯏꯃꯥꯅꯁꯨ ꯑꯩꯒ ꯆꯥꯃꯤꯟꯅꯧ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯝꯃꯣꯏ, ꯏꯀꯥꯏꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯀꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯨꯡꯅ ꯑꯩꯒꯤ ꯈꯨꯠ ꯑꯁꯤ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯨ, ꯑꯗꯨꯒ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗꯁꯨ ꯏꯕꯨꯡ ꯏꯇꯣꯝꯇ ꯇꯨꯝꯕ ꯇꯜꯂꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯎ, ꯃꯗꯨꯗꯁꯨ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯒ ꯇꯨꯝꯅꯕ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯏꯀꯥꯏꯖꯩ ꯉꯝꯂꯣꯏ ꯍꯥꯏꯔꯛꯀꯦ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯣ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯍꯩ ꯔꯥ ꯆꯥꯃꯤꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯟꯁꯤꯡꯂꯥꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯃꯥ ꯍꯜꯂꯛꯄ ꯃꯇꯝ ꯌꯧꯔꯦ ꯈꯪꯂꯕꯗ ꯕꯥꯍꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡ, ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦ, ꯑꯗꯨꯅ ꯅꯍꯥꯛ ꯉꯥꯏꯍꯥꯛꯇ ꯊꯣꯛꯄꯤꯔꯨꯆꯣ, ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯍꯟꯖꯟꯕꯤꯔꯛꯑꯣ꯫ ꯃꯟꯁꯤꯡꯂꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯥꯍꯩꯗꯨ ꯃꯥꯅ ꯄꯥꯏꯔꯛꯄ ꯇꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯪꯒꯣꯜꯗ ꯊꯅꯝꯂꯒ ꯊꯣꯛꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯟꯁꯤꯡꯂꯥꯒꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯡꯒꯣꯟꯗ ꯇꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯟꯁꯤꯡꯂꯥꯒꯤ ꯃꯄꯥꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯏꯁ, ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯥ ꯑꯁꯤ ꯑꯆꯝꯕ ꯇꯥ ꯅꯠꯇꯦꯅ꯫ ꯑꯗꯨꯝꯅ ꯈꯜꯂꯗꯨꯅ ꯃꯆꯥꯅꯨꯄꯤ ꯃꯟꯁꯤꯡꯂꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯌꯨꯝ ꯑꯁꯤꯗ ꯀꯅꯥ ꯂꯥꯛꯏ? ꯃꯗꯨꯗꯒꯤ ꯃꯟꯁꯤꯡꯂꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯄꯥꯕ, ꯁꯤꯡꯇꯥꯐꯨꯡ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯕꯥꯍꯩ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯏ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯟꯁꯤꯡꯂꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯣ, ꯃꯍꯥꯛꯇꯤ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ? ꯃꯟꯁꯤꯡꯂꯥꯒꯤ ꯃꯄꯥꯅ ꯑꯗꯨꯝꯅ ꯍꯪꯂꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯕꯥꯍꯩꯗꯨ ꯍꯦꯛ ꯆꯪꯂꯛꯏ꯫ ꯃꯟꯁꯤꯡꯂꯥꯒꯤ ꯃꯄꯥ ꯃꯃꯥ ꯎꯕꯗ ꯕꯥꯍꯩꯅ ꯈꯨꯔꯨꯝꯖꯩ꯫ ꯕꯥꯍꯩꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯆꯤꯡ ꯂꯦꯝꯕꯗꯨ ꯎꯕꯗ ꯃꯟꯁꯤꯡꯂꯥꯒꯤ ꯃꯄꯥ ꯃꯃꯥꯗꯤ ꯕꯥꯍꯩꯕꯨ ꯃꯌꯥꯅꯨꯄꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯏ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯥꯍꯩꯒ ꯃꯟꯁꯤꯡꯂꯥꯒꯤ ꯃꯄꯥꯒ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯍꯧꯔꯤ꯫
Mansinglaga mamagana imungda chak ising chanabagidamag sem sakri. Ngayhak leibaga chak loiraduna chanaba sem sarai. Madudagi ngasay bahay amadi Mansinglaga hainakibagi matung ina bahay na chak puna chaminasi hayrai. Mansinglagi mamana Mansinglaga bahayga puna chaminanaba hayrakpada Mansinglana ikaysay tali hayrai. Adabu bahay na Mansinglagi makutpayduna jingshinduna puna chaminari. Adumna tumlamday matamdasu ngasay haykiba adumak tawduna puna layminari. Asumna numinini bahaydu Mansinglagi yumda layrammi. Humni chanba numita bahayna Mansinglagi mapaga mamagada asumna hayrai. Ipa, ima, aykoygi chatnabigi matung ina Mansinglabu aygi taloy oinabagidamakta aygi apokpa ipa ningthaw amadi ima KEILAKPA tharaklagi hayrai. Bahaygi wada tabada Mansinglagi mapana asumna hayrai. Bahay, madu oiba tarabadi nakoygi kuldagi aykoygi kul fawbada hawriba u pambisingsigi makongda san amadi iroi mayam ama punduna thamgadabani. Adu oirabadi icha ningol Mansinglabu nangi nafamda soidana pigani hayrai. Mansinglagi mapagi wadu bahaydadi karisu singlaba phawdi mahaksu yare hayramlaga haraw haraw mayumda hankre. Madudagi bahayna magi mapa mamada haibadasu bahaygi mapa mamana haraw haraw yabiri. Asumna hainakibagi matung ina bahay hoygi kuldagi Mansingla hoygi thongal phawba san amadi iroina paringlingduna thamlari. Madu ubada Mansinglagi mapa mama Mansingla amadi khunjasingdu yamna harawrami. Asumna khunja mayam punduna haraw mathoi ka ahaw athum jamina Mansinglabu bahaygi manakta thinnaba sem sarami. Bahaynasu makoygi mama mapa khunja mayamga loinana Mansinglabu lawba laklami. Adumna mayam haraw haraw lainari talak adudani khangawduna akanba nonglay nungshit amana kanna humlaktuna Mansingla adu nungsit sa humaduna humduna pukri. Matawodu ubada mayamdu pungangaknari. Mansinglagi mapa mamadi tawriba mataw adu ubada wakhal tarakli. Magi machanupi asi mamagi pibuk nungda layringay matamda Mansinglagi mapana isorda nijakhiba. Mansingla na mapung maray faraklaba matamda isor na kitaloy oy na lawsinbiyo haykiba adu ningsinglai. Thawdok adu ningsingluba na Mansinglagi mapa mamadi kaptuna layhawrami. Bahaysu Mansinglabu humduna pukriba maykay adomda kanna tanarai. Mansinglada adomna humduna pukhiba aduna Mansinglagi mapana leptuna bor nijakhiba pukri aduda lupkri. Bahayna tanaraklabasu nanghawdi. Bahaysu Mansinglabu kawduna kaptuna layhawrami. Asumna khunja miyamda amadi bahayda Mansinglagi mapa mamana wari pumbalirami. Mansingla na adumna isingda lupkraba matungdadi Zingtai khulgi laisabisingdu fisalonsagi lamda Mansinglagum haitoy singthoybi ngakta Mansingla na ohelamkhiduna Zingtai khuldu yamna nungaina pankhirami. Matang asida ngasigi wari asi loisinjari. Wari asibo hawbadagi loiba phawba tabirakliba pumnamakpu hainingai leitana thagatjari. Mayamna picture story sigi damaktashu comment adumak tawbiramu. Mayamgi comment ay adumak ujay adumak pajay aduga mayamna picture story sisu adumak support tawbiyu adumak tabiyu. Matung darakpada mayamgi damakta nungayba wari kaya ama puduna laksagi.